Ksh.Birosh Imphal Moirangthem Ibehaibi na pau pajari. Ukhul Zilla ki Litanda Kanglup anigi marakta unkhanabagi thawdokta asopan nangkhraba miyoi-singa ngasi Mukhya-Mantri Yumnam Khemchan ga Imphal gi Rims Hospital da unakhre. Unabadu da Mukhya-Mantri na asopasing adugi analayenggi pangba yaba matengsing pangani hainasu thajaba pirangki. Litanda hojik oirakliba phibam asigi yenglaga Litan Police Station da athuba mifam ama pangthokre. Mifam asida Upam Mukhya-Mantri Losi Dikho MLA Ramuibha BJP gi State Vice President Urkhul Zilla ki Deputy Commissioner SDO SDC Additional SP Assam Rifles Tangkhul Nagalungi President Tangkhul Sanaulongi President Saruk Yaki Hojik mafam aduda ahenba security thajinduna pamdaba thawdoksing thoktanaba ngak senbagi thabak chathari. Urkhul Zilla ki Deputy Commissioner na ngarang mafam aduda BNSS ki Section 134 gi makhada curfew thamli. Kanglup anigi marakta thokpa unkhatnabagi thawdok asida yum yauna lanthum amang ata thokle. Amoramda hanagi Mukhya-Mantri Nongthoma Birena Urkhul Zilla gi Litanda Kanglup anigi marakta unkhatnabagi phibam lakliba asida nungnangba phongdorakli. Warol amada Sri Birena hai raija asina mahosagi ingtappa amadi shanti leina hingminabagi maikairomda tapna sangsilakpa matam asida asigumba thawdok tholakpa asi yamna laibak thibani. Purup animakna pukning phathana wari watai sanaduna shanti puraknaba honabagi tangai phadaba panki. Mukhya-Mantri Yumnam Khemchan hari Kokizo Purukki miyoi-singna Imphal da layengba natraga tongan-tonganba thabak thawronggi lakpada sarkarna makhoigi security gi daita lawgani. Wafam asi ngasi Imphal West Zilla gi Langthabal Lep Mayai Lekai da lambi sembagi thabak hongdokpagi thawram amada Mukhya-Mantri na phongdokhibani. Mukhya-Mantri na hai lambi sembagi thabak asi sahi asigi April tha phawgi manungda loisinaba pandam thamli. Lambi sembagi contract lawriba contractor singnachu ningthina quality leina lambi asi sembinaba appeal tawki. Thawram aduda saruk yakiba PWD ki Chief Engineer gachu lambi asi quality leina semdrabadi contractor singi bill pithok tanabachu Mukhya-Mantri na phongdokhi. Raija thaki layekpa changdamnaba amangasi Wangkhai Kaithel Asangwida pangthokre. Naharol Sinthaluk Wangkhai Kaithel Asangwina NSK Multipurpose Community Hall da pangthokhiba layekpa changdamnaba aduda punna mahiroi chani taretna saruk yaki. UPSC Parikha gi Manipuri Optional Paper gi wahangse da mitai mayek yahonnaba MP Leisem Sana Jawna ngasi Parliament ki Zero Award pukhatkre. Ngasi phangkhiba Parliament miphangi Zero Award MP na hojik Manipuri Optional Paper gi wahangse da Bengali mayek iriba asigi mathakta mitai mayeksu yawon binaba pukhatki. Hojik UPSC na lawriba Civil Service Parikha gi Manipuri Optional Paper asigi pakhum iba matamda Bengali natraga mitai mayek sijinabagi ayab lay. Adubo wahang seda Bengali mayek khak sijinaba asina mayek asibu khangdaba mahiroi-singda khudong chadaba kaya piri. MP na makata na hai wahang sing asi Bengali amadi mitai mayek animakta namba haibasina laibak asida layriba tongan ba purup singi lol singbu sab manaba miyengda yengba haiba Indian Constitution gi satna kanglon sing adu ngak na satpa amadi ikai khumnaba oigani. Pradhan Mantri Narendra Modi na hairi Seychelles amasung Bharat anigi marakta kutnitigi oiba mari thamlakpa sahi yangkhai sure. Tanja asida Rashtrapati Dr. Patrick Harmainina Bharata lakpa asina laibak anigi marakta hena phaba mari thamduna sakot thorangi thabak thoramsingda tengbang minabagi tangai phadaba adu nahongnana ningsinghali. Kendragi Railways Information amasung Broadcasting and Electronics ki Mantri Asni Vaishnona nongchup Bengal da paikhat kadaba tongan ba railway project sing video conferencing ki khothangda sangakre. Mantri na Asansol da nauna sariba Suri Road Overbridge Komarpur Road Overbridge sangaki amadi nauna salai gadawriba Asanlol Bokaro train service su hongdokhi. Nauna saraba overbridge asina Asansol West Bardhawan amasung Jharkhand ga phaungnabagi lambi thongi phibam hena phagathanba ngamlagani. Election Commission hairi nongsu Bengal da hojik chathariba electoral roll gi special intensive revision asida
permanent resident certificate su saktak je ama oina sijinaba yai election commission nokchu Bengal gi chief electoral officer irapa chithi amagi matung inna lisinga masamapun November anida raja sarkar da aiba cherol ama pikraba matung tongan ba hukum sing thokton domicile nataga permanent resident certificate asi saktak je oina sijinaba yagani haina khanghan ba laikre pauloi jare